ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯁ꯭ꯋꯥꯏꯗ ꯐꯖꯕ ꯅꯦꯇꯥꯁꯤꯡꯅ ꯋꯥ ꯉꯥꯡꯕꯗ ꯉꯥꯏꯔꯦ ꯐꯤꯜꯗ ꯊꯕꯛ ꯑꯣꯏꯅ ꯌꯦꯡꯕꯗꯗꯤ ꯌꯥꯗ꯭ꯔꯦ ꯑꯗꯩ ꯃꯩꯇꯩ ꯑꯩꯈꯣꯏꯅ ꯏꯄꯥ ꯏꯄꯨꯅ ꯊꯝꯃꯝꯕ ꯏꯔꯝꯗꯝꯅꯦꯅ ꯀꯟꯖꯔꯤꯁꯦ ꯑꯩꯈꯣꯏꯅ ꯇꯥꯖꯔꯤꯕ ꯈꯔꯁꯤꯒꯤ ꯇꯠꯊꯣꯛ ꯇꯠꯁꯤꯟꯗ ꯂꯩꯔꯦ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯁꯤꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯊꯥꯖꯗꯅ ꯚꯣꯠ ꯊꯥꯗꯈꯤꯕ ꯃꯌꯥꯝꯗꯨꯅ ꯋꯥ ꯃꯔꯣꯟ ꯊꯣꯛꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯚꯣꯠ ꯑꯃꯨꯛ ꯀꯨꯏꯗ꯭ꯔꯦ ꯑꯗꯩꯗ ꯃꯅꯤꯁꯪ ꯍꯥꯏꯅ ꯑꯃ ꯂꯥꯛꯑꯅꯤ ꯃꯅꯤꯁꯪꯗꯨꯗ ꯂꯣꯏ ꯉꯥꯎꯈ꯭ꯔꯅꯤ ꯉꯁꯤ ꯂꯩꯔꯝꯕꯗꯣ ꯇꯧꯔꯒ ꯑꯃꯨꯛ ꯃꯅꯤꯄꯨꯔ ꯀꯟꯕ ꯀꯟꯗꯕ ꯂꯣꯏ ꯀꯥꯎꯈ꯭ꯔꯅꯤ ꯑꯗꯒꯤ ꯚꯣꯠ ꯊꯥꯗ ꯂꯣꯏꯔꯣꯏ ꯊꯣꯔꯛꯑꯒ ꯃꯅꯤꯄꯨꯔ ꯅꯨꯡꯁꯤꯔꯛꯑꯅꯤ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅ ꯈꯔ ꯄꯤꯖꯕ ꯑꯔꯦꯝ ꯑꯄꯥ ꯆꯥꯔ ꯉꯥꯎꯔꯅꯤ ꯑꯗꯒꯤ ꯀꯥꯈꯤꯕꯁꯤꯡꯅ ꯇꯧꯅꯤꯡꯕ ꯀꯨꯁꯤ ꯇꯧꯔꯅꯤ ꯑꯗꯨ ꯁꯦꯟ ꯌꯥꯝ ꯇꯤꯡꯈ꯭ꯔꯦꯅ ꯂꯣꯏꯔꯦ ꯂꯩꯕꯥꯛꯁꯦ ꯁꯣꯏꯕ ꯍꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯚꯣꯠꯁꯤꯗꯒꯤ ꯍꯧꯈ꯭ꯔꯕꯅꯦꯕ ꯚꯣꯠꯇꯒꯤ ꯉꯥꯛꯇꯅꯤꯅꯦ ꯀꯩꯅꯣꯅꯦ ꯂꯤꯗꯔ ꯅꯠꯇꯦ ꯄꯥꯕ꯭ꯂꯤꯛꯁꯨ ꯌꯥꯝ ꯁꯣꯏꯔꯤ ꯍꯥꯏꯕꯅꯤꯅꯦ ꯄꯕ꯭ꯂꯤꯛꯅ ꯁꯣꯏꯕꯗꯒꯤꯅꯤꯅꯦ ꯑꯗꯨꯅ ꯃꯁꯦ ꯏꯪꯂꯤꯁꯇꯅꯦ ꯀꯔꯤ ꯀꯧꯒꯦꯗ ꯃꯁꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯀꯔꯤꯒꯤ ꯉꯥꯡꯉꯤꯁꯦ ꯑꯃꯨꯛ ꯁꯤꯁꯦ ꯏꯪꯂꯤꯁꯇ ꯀꯔꯤ ꯀꯧꯒꯦꯗ ꯀꯨꯀꯤ ꯇ꯭ꯔꯣꯀꯦꯁꯤ ꯀꯧꯋꯦꯕ ꯒꯨꯒꯜꯗ ꯗꯤꯛꯁꯅꯥꯔꯤ ꯌꯦꯡꯕꯤꯔꯣ ꯀꯨꯀꯤ ꯇ꯭ꯔꯣꯀꯦꯁꯤ ꯍꯥꯏꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯅꯠꯇꯦꯀꯣ ꯀꯨꯀꯤ ꯇ꯭ꯔꯣꯀꯦꯁꯤ ꯍꯥꯏꯕꯒꯤ ꯑꯥꯔꯊꯗꯤ ꯃꯄꯨꯡ ꯐꯥꯗꯕ ꯕ꯭ꯔꯦꯟ ꯃꯄꯨꯡ ꯐꯥꯗꯕ ꯃꯤꯅ ꯈꯜꯂꯒ ꯄꯥꯜꯍꯟꯕ ꯁꯥꯁꯟꯁꯤꯅ ꯆꯟꯅꯕ ꯁꯔꯀꯥꯔꯁꯦ ꯁꯤꯁꯦ ꯑꯪꯒ꯭ꯔꯦꯖꯤ ꯂꯣꯟꯗ ꯀꯔꯤ ꯀꯧꯒꯦ ꯀꯨꯀꯤ ꯇ꯭ꯔꯣꯀꯦꯁꯤ ꯑꯗꯨꯅ ꯄꯨꯝꯅꯃꯛꯁꯦ ꯌꯦꯟꯕꯤꯒ ꯌꯦꯅꯥꯎꯒ ꯌꯦꯔꯨꯝꯒ ꯀꯅꯥꯅ ꯍꯥꯜꯂꯤ ꯑꯗꯨ ꯑꯗꯨꯒꯤ ꯐꯤꯕꯝꯗ ꯑꯗꯨꯝ ꯂꯩꯕ ꯂꯩꯉꯥꯛꯄꯅꯁꯨ ꯄ꯭ꯔꯖꯥ ꯐꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯐꯠꯇ꯭ꯔꯤꯅꯦꯗꯪ ꯍꯥꯏꯕ ꯂꯥꯛꯏꯕ ꯏꯂꯦꯛꯁꯟꯁꯤꯗ ꯄꯥꯕ꯭ꯂꯤꯛꯇ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯗꯨꯝ ꯍꯧꯖꯤꯛ ꯊꯣꯛꯂꯛꯏꯕꯁꯤꯡꯁꯤꯗ ꯀꯩꯁꯨ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔ ꯂꯩꯇꯦ ꯌꯦꯡꯕꯗ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯃꯇꯤꯛ ꯆꯥꯅ ꯁꯦꯜ ꯂꯧꯕꯤꯌꯨ ꯂꯨꯄꯥ 10,000-20,000 ꯆꯍꯤ 5ꯒꯤ ꯔꯥꯏꯠ ꯄꯤꯗꯣꯔꯤꯕꯅꯤꯅ ꯑꯗꯣ 1,000-2,000ꯗꯤ ꯇꯧꯕꯤꯔꯅꯨ ꯍꯟꯗꯛꯇꯤ ꯇꯁꯦꯡꯅ ꯆꯍꯤ 5ꯁꯤ ꯅꯪꯅ ꯌꯣꯟꯒꯦꯔꯥ ꯈꯣꯠꯀꯦꯔꯥ ꯁꯦꯒꯥꯏꯒꯦꯔꯥ ꯃꯅꯤꯄꯨꯔꯁꯤ ꯂꯦꯟꯊꯠꯀꯦꯔꯥ ꯃꯁꯨꯡ ꯀꯌꯥ ꯊꯣꯛꯅ ꯈꯥꯏꯗꯣꯛꯀꯦꯒꯦ ꯇꯧꯔꯣ ꯇꯧꯒꯗꯕ ꯅꯪ ꯑꯩꯉꯣꯟꯗ ꯆꯍꯤ 5ꯒꯤ ꯑꯣꯏꯅ 30,000 ꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯒ ꯇꯧꯕꯅ ꯐꯔꯦ ꯏꯆꯤꯜ ꯏꯅꯥꯎꯁꯥ ꯅꯣꯏꯅ 5,000ꯒꯤ 3ꯀꯤ ꯑꯗꯒꯤ ꯑꯣꯄꯟꯒꯤ ꯀꯥꯏꯅ ꯂꯩꯔꯒ ꯊꯥꯗꯕꯁꯤꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯁꯂꯥꯛ ꯁꯥꯔꯦꯗꯅ ꯑꯗ ꯑꯩꯅ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯍꯥꯏꯒꯦꯕ ꯁꯦꯟ ꯑꯝꯇ ꯆꯥꯕꯤꯒꯅꯣꯕ ꯁꯦꯟ ꯆꯥꯗꯅ ꯁꯦꯡꯅ ꯃꯤꯍꯨꯠ ꯈꯟꯕꯤꯌꯣꯕ ꯀꯩꯁꯨ ꯌꯥꯔꯣꯏꯕ ꯃꯔꯝꯗꯤ ꯃꯣꯏꯗꯩ ꯄꯩꯁꯥ ꯂꯧꯔꯒꯅ ꯆꯥꯏ ꯃꯤꯡ ꯆꯜꯍꯧꯕꯗꯣ ꯄꯥꯝꯅꯦꯕ ꯂꯥꯏꯔꯤꯛ ꯑꯃꯇꯁꯨ ꯂꯩꯅꯤꯡꯅꯦꯕ ꯍꯣꯔꯦꯟꯒꯤ ꯆꯦꯡ ꯀꯤꯂꯣ ꯑꯃꯇꯁꯨ ꯋꯥꯅꯤꯡꯉꯦꯕ ꯌꯥꯔꯣꯏꯗꯧꯅꯤꯅ ꯌꯥꯝ ꯍꯣꯡꯈ꯭ꯔꯦꯕ ꯅꯣꯏꯅ ꯌꯣꯟꯃꯜꯂꯤꯗꯣ ꯃꯣꯏꯅ ꯌꯣꯟꯊꯣꯛꯄꯅ ꯌꯥꯝꯃꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯀꯥꯏꯔꯦꯗꯅ ꯆꯥꯏꯔꯦꯗꯅ ꯑꯗꯨꯅ ꯍꯟꯗꯛꯁꯨ ꯚꯣꯠ ꯀꯨꯏꯗ꯭ꯔꯦ ꯑꯦꯄ꯭ꯔꯤꯜꯗ ꯇꯧꯅꯤ ꯃꯤ ꯑꯃꯃꯝꯅ 50,000 ꯄꯤꯌꯣ ꯍꯥꯏꯌꯣꯕ ꯅꯣꯏꯅ ꯀꯨꯁꯤ ꯇꯧꯖꯔꯣ ꯍꯥꯏꯌꯣꯕ ꯅꯠꯇ꯭ꯔꯒꯅ ꯂꯧꯗꯕꯤꯗ ꯁꯦꯡꯅ ꯇꯧꯔꯁꯦꯕ ꯂꯧꯒꯦꯅ ꯂꯧꯕꯤꯔꯒꯅ ꯅꯣꯏ ꯌꯥꯝ ꯍꯣꯡ ꯌꯣꯟꯃꯟꯈꯤꯗꯅ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯦ ꯎꯁꯤꯠꯇ꯭ꯔꯦꯕ ꯀꯥꯔꯤꯕꯁꯤꯡꯁꯤꯅ ꯑꯗꯨꯒꯤ ꯋꯥꯅꯤ